Ngasigi tongan-tongan ba pausi singamadi social media dagi lokotpa pausingi update pizari ahanbada maroi ba pau. Kulai paiba sing nomai kapna kare. Ukrul lambi gi ambush kuki militant singna ni haina Manipur police na lauthok kare. Impal ukrul lambi gi sangkai kuki khul mapada kuki singna lambi tawkai ba dagi ukrul lambi fauna dre. Operation tongna ba changlakpa AR gi personnel sing changhan lakhi dre. Rambai tingol gi lusing ba korungan ba kuman gi social media update imna thadok gi identity mangan na ba honare haina thadok inpi Manipur na phongdorakli former CMN Biren Rajya Sabha gi MP oina chalabayana laire Chongtham Bijoyna social media da asumna hairi highway da leplaga blank fire khara tawba sinadi culprit singduna garimata uchitre haina phongdokli Yamdrabada numit kuntrani gi LPG chakthong gas reserve tawna ba khangan khre Tararak suba oina Jalyangrong United Front ZUF ka center ka wari sanakre Naga taruk phakibagi matangda security agency singna CM da achumba pau pikide haina awambum nimaina phongdorakli Kukina truck driver ama hatkraba tungda driver sing starring paidebagi khongjang changsinba hokre laikidraba driver Nitish Kumar gi imung manunga chief minister ga unakre scholarship ki sanpham mahirui singda matam chana phangdribasi yengsilagani haina chief minister na phongdorakli Kolkata da akanba nonglai nuksit silakbagi thaudokta mioi taret sire numit mangani gi khongchatta Myanmar gi president Minon Halen India da thonglare Cabinet mifamna VIP Scott hanthana bawarep lokre government na funding toba foreign troops singsu kakthakre aikoi gi yum mai thakibada central force singna yengduna laiki kanbina ba laiki di haina Surjit Kumar na phongdorakli Illegal immigrant ki matangda center na thabak kaya lokhalabasu Manipur dadi mityeng changakani thajade haina MMTU na phongdorakli Lamdam asida leminari ba purup kuntra taruk asina punna nungsi chanana lairaba khaktada chawkutkani haina chief minister na makhata na phongdokre MPSC na handak lokiba civil service exam gi result da disability category da mioi ama lana khanjilamle haina KSA na phongdorakli Irabat ki tung ilamba moirang ningthau laikhidre Adomna hojik yengberiba channel asi Kanglei Pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adom-adomgi device ta notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabaga loinana Hojik pausing amuk sandona pijari ngarang nungthil pung ama minute nifurom taba matamda Kangpokpi district ki manung chanba kharam baifeida kuki khulai paiba singa Tangkol Naga village volunteer singa akan mamongda khut thongnakre nakal animakta nomai kapna ringe manungda yum kaya mai thakre hairi khut thongna baduda maikei animaki achopan yawbagi paudi hojik phawbagi phangba ngamdri Ukrul district ki Litan police station ke manung chanba Imphal Ukrul lambi gi Rodai TM Kasom khul manakta nomagi changdaba yadaba polam sing puba truck ta ambush chatharaktuna driver ama hatkhiba amadi Manipur police ki constable ama sokhonkhiba thaudok adu khulai ningthina paiba kuki militant singna chathabani haina Manipur police ki maikei degi phongdokre ngarangi thaudok adugi matangda police na thadorakpa report ki matung inna Manipur Police Central Reserve Police Force BSF amadi RAF yauba apunba security force na gari gi kanboi adu ngak senduna ngayang pokpidagi ukrul tamna lakibani ukrul tamna lakpagi lambida patlai jang chingdagi mafam aduda hanadagi position semduna leireba kuki militant sing aduna atadakam leitana nongoi adu kapsilakibani kuki militant singi attack aduda West Bengal gi Hugali district dagi Nitish Kumar sahi hangkaitere truck driver adu nongoi maruna panbadagi mafam adumaktada sikibani loinana attack aduda Litan police station gi personnel ama sokibani thaudo asi thokraba matungda chenaba sing phanabagi damak security force na thiba humbagi thabak jadabaga loinana area domination gi thabak su chathaki amaromda Ukrul lambi gi kuki militant singna attack chathaduna truck driver ama hatkiba tawdo adu yaningdaba phongdoktuna truck driver singna ngarang nomagi oina starring faidabagi khongjang changsin ki National Highway 37 gi Keithel Manbi mapada chathakiba khongjang aduda Imphal dagi chakhigadaba ahangba LPG oil tanker atopa pochai pusilakadaba gari kaya yauri khongjang loi singna
Maro mapang yengnabagi khenaba thamdana miyamge damakta tumachaba khangdana nomugi tangai fadaba polamsing pusilaktuna miyamda phangaliba driver singbu tathi tawoina tawbagi thawong laibak thibani miyamge damakta thabak tawriba driver hatpa yaningde security matik chana pigedabani haiba kholaw sing lawki Imphal Ukhrul lambi gi sangkai kuki khul manakta excavator sizinaduna lambi tawkhairambasu Tengnaki, Todo adu ngarang numidang athengmada sangkai kuki khulgi khunja singna chatharamba oirangani hairi lambi adu nala sembagi mawngda excavator sizinaraga foot anirom sangna kom tawthlaga thamlambani maramaduna haujik phawbagi oina Imphal Ukhrul lambi phawnaba ngamdana leiri Ngarang numidang pung 12 minute kun ganipan rom taba matamda masing yamlaba Assam Rifles amadi Army gi kambuna ireng aibadi puilung Naga village da combing operation chathanaba changlakpada mafam adugi khunja singna khul adugi gate thingduna changhan kidre hari khunja singna gate thingduna Assam Rifles ki kangbu changhan kidaba aduda maikei animakta mungnabagi thaudok thokhi khunja sing aduna AR gi thong adubusu akan mamongda yaningdaba phongdoropugal loinana ARG personnel sing adubusu kunja singna namduna mafam adudagi tankhre hari Maka tarakpada arambai tengolgi lujingba korungan bakumangi social media update ta asumna hari Churachandpurdagi kilometer 10 mokki lamda Waikurok Torbung Bangla Torbung amasung Phagakchau ikhai yauna Maitai sing nomai kap tuna phuraga tala aba yummai thara aba dubu Maitei hobani haiba ngamba Maitei yamna lei aduna apunba sagatpa wakini hari Kuki Jogi Church ki leader ahum hatkibagi justice demand tawduna nationwide oina rally chatnaba thorang tawriba adu thadogi identity mangannaba honaba thorang amani laikidraba luchingba ahum adu thado Baptist Association ki luchingbani amadi thadogi pastor singni adubu thadogi identity mangannaba honariba kuki inpi Manipur gi rally aduda thadogi community gi miyoi amatana chogorpi ganu haina thado inpi Manipur na phongdoragli Thado NP Manipur na thadorapa chirolda mataki wafam asi phongdopaga loinana laikidraba luchingba ahum ethnic identity bu thadoni haina recognize tawgadabani laikidraba thado pastor ahum makoina hinglingai matamda thado ama oina saktak sakiba luchingba singni maram asina thado NP na makoigi ethnic identity bu ngapigani kuki NP Manipur na makoigi ethnic identity bu lana uhanna bahona roidabani hari loinana church ki luchingba ahum hatkibagi thawdo asigi matangda Haujik National Investigation Agency NIA na tigatpagi thabak akan mamongda chatharibani chathariba legal process asida mong amatada apunba ohelloidabani maram asina kuki NP Manipur na thadogi identity bu mangannaba honaduna chathariba thorang asi thado community amatana chagolloidabani hainasu thado NP Manipur gi maikeidigi thamlakli Former Chief Minister N. Biren Mathang Thada Lebak Asigi Oina Rajya Sabha ki MP Kunga Humdoi join Tawgaduriba Asida Yauraba Yana Leire BJP ki Central Leader Singna N. Biren Bu Rajya Sabha ki MP Oina Yaunanaba Yamna Akanba Mongda Khanari Haina Indian Express ki report amana phongdokre report asina makhatana hai Mathang June Thadagi Upper House ki seat Kunga Humdoi hangduna Laigaduriba Asigi Manungda Andhra Pradesh Karnataka amasung Gujarat ki seat mari Madhya Pradesh amasung Rajasthan ki seat ahum Meghalaya Manipur Jharkhand amasung Andhra Pradesh ki seat amamam yauri hiramasi matangda hanagi Chief Minister Nongthomba Birena Indian Express da phongdokhibada Rajya Sabha gi member oina join tawnabagi paw asidi tare adubu haujik phawbagi oina hiram asiga mari lainana center gi luchingba singna hakthengnana paw pirakpa di leitri hairi Delhi gi BJP luchingba amanasu development asi oithokpa yabagi chang yamna wangna leire hiramasi matangda su khanaba laikre adubu aroiba phirepti party gi makok thongba singna lorakadabani hairakli pawge source asina makhatana hai N Birena mahaki Chief Minister gi famdagi resign tawkiba matam aduda Delhi gi maikeidagi mahaki career asi yamna maru oina lawbaga loinana mahaki political career asi mangaloi haina thajaba pirakpa laikre loinana Manipur da PR leiringai matamda Union Home Minister Amit Shahana Manipur gi oiba issue singda former Chief Minister asiga yamna toina engage tawduna thabak kaya paikhatpa laikhrabani Makha tarakpada Chongtham Bijoy gi social media update ta asumna hairi seek and destroy
Manipur government ki highway protection doctrine asi review tawhaningi civil truck mayam gi mangtung amasung marakta escort gari mayam chanmina basi effective oiba watli lambi dagi meter chama chani lapa mafam dagi nomai kapsilakpada kaisu tingba ngamde highway da leblaga blank fire khara tawbasidi conflict singduna karimata uchitre sik destroy gi doctrine adopt tawbidrabadi yararoi haibadi ngayak leitana gari da firing tawduna sanariba kangbudu koiti thiraga hatlo haibani mari mangadang hatpada highway ambush tawba lepkhini masigi damakta CID department yamna lingba tangai fade kadai de lotli kadai de chatli haibadu khangdoklaga logi matung inna neutralize tawbiyu long range weaponized drone khara darkar oi highway da ambush tawnaba lum leire khangladi weaponized drone aduna khudakta loisinba yai chen khiba tarasu karamba yumda shelter lawi khangdoklaga loisingadabani gari changba yadaba mafam oiragana helicopter sizinaba yai army engage tawrabasu yai henmalle kayam kuina yengkijige where there is a will there is a way haina phongdokli Bharat Sarkar na public sector oil marketing company singda LPG chakthong gas yamdarabada numit kontrani gi reserve tawnaba khangankre Taurang asi Nongsup Asia da hojik oirakli bacharang naba phibam asina malem gi energy supply da apan ba pirakpadagi lokhalakpani haina petroleum amasung natural gas ministry gi joint secretary Sujata Sharma na paumi singda phongdokre mahana paumi singda hai gas ki polom sing miyam da ayat apan leitana matik chana phangana ba government na mangjona na lokhatpa ya ba khongthang sing lokhatli Bharat ki crude oil gi storage capacity hengat hanaba ahen ba mityeng thamli lebak asida petrol diesel LPG crude oil amasung national gas matik chana leiri hainasu phongdoki Jaleangrong political issue loisinabagi pandamda chathagiba center ka wari chanabagi thabak makha chathaba oina me kunmapalda Jaleangrong United Front ZUF ki meeting makhada Jaleangrong Statehood Working Committee ZSWC gi luchingba singa center ka wari chanakre lona thingraba lalolup Jaleangrong United Front ZUF ki Information and Publicity Secretary Louis Gangmaina Kuyek piduna press ta thadokpa chirol asina hai New Delhi da pangthokkiba wari chanaba adu tararak suba round gi wari chanabani wari chanaba adu da center gi Ministry of Home Affairs ki nongna mute oina laklaba Ajit Lal bu khalakpada ZUF ki maikedi gi nungaiba phongdokre nakal anina tangkak naina wari chanaba asida manglomda changsil lagliba adu bu makatana adumak lehenaba nakal anina yanaki Jaleangrong political issue gi waroisin ama puraknaba honabada khudong chanaba chapchaba road map ahum phawba mapung phaba drive ama sengotnaba wafam sukhanaki May 13 naga taruk phajin khibagi matangda security amasung intelligence agency singna chief minister Yumnam Khemchanda achumba pawdom pikidi haina Naga People's Front NPF Manipur State Unit ki president Awambam Nimaina phongdokre Langol Tarungda leiba party asigi office da pangthopa pawgi mipam amada mahakna hai chief minister na handak Makhan village da laklamba matamda victim amasung phajilubadagi thadoraklaba hostage singna tamba pawdom tabada angakba pokhi investigating agency amasung security forces na Chief Minister da aranba paw tamsillabara haibagi chingnaba oina tauri naga misam phajilubagi thodok hubasing amadi thadoraklaba hostage singna phongdorakpa wapam official report ta mami tadribasi chingna ningai oiri awambam nimaina phongdokibada May 13 da Lailon Wifi da mioi 19 phajin kibagi manungda 12 thadoraklaga tarukti makhatana phajinduna thamhauri thadorakleba mioising aduna thodok adugi matangda marik chumba pawdom pikhibaga loinana makoibu phajiluriba mioising adugi masak maming phawba mayek sengna phongdokhi phajilubudagi thadoraklaba mioising adu khwaidagi maru oina witness oina lawfam tui adubu police na hariba mioising adudagi ngasi phawba makal amatagi information launaba honade haina phongdokhi Ukrugi FCI gi pot thinba chatpa convoy da kuki terrorist singna ambush tawduna truck driver ama hat kraba tungda atopa state singdagi pot hondok honjin tawba amasung petroleum product sing pugadaba makal khudingmaki gari singi driver sing ngarangdagi steering pai da bugi khongjang changsin ba hokre national highway 37 da escort ka loinana pochai lawrunaba pareng lengduna lainaraba matungda driver sing aduna ngarangi thodok adu yaningdaba phongdoknaduna makoigi michamgi chana thaknaba lawba chatpani Bani driver singda di kangluki oiba wakalon yangpam thokte hanadagi hona driver singda awaba pibiganu haina lauduna leiringai cherak asida nomai kapsinduna hatpi bahaibasi sathiba condemn tawi
ngasi phawba gari chendanabagi warep lawre haidi driver singda starring paidabagi kongjang changsin kibana maram oiraga masing yamlaba truck sing LPG bullet tanker oil tanker kayamarum kaithel manbida pareng lenglaga leiri driver singna Imphal Dimapur lambi asi khudakta handokadabani matik chaba security forcing thajillaga driver singbu asoi angam amata thoklaroi haiba lehelaga lambi asida pochei puthok pusin tawba yangadabani masigi chumatakta Imphal Jiribam lambi da kuki terrorist singna attack torokpa thingnanaba makhal kayagi security ki section torangsing lokakadabani haina su demand tawri makoigi hojik oriba law and order ki phibam asida driver sing gari thawba kinare tangdu leita daba phibam amada lehele matung tarakpadadi asoi angam amata leiraroi haiba khanglaba tungda gari thawgani haina phongdokli Manipur gi haurukleba mahirui singi khanbi duna phurup masel khana chainabagi thabak lepinaba chief minister Yumnam Khemchana appeal tokre janjatiya garima usabki sarukama oina post matric scholarship beneficiary singa Imphal hotel da akanana unabagi thoromda wafam asi phongdokhibani unabagi thoromadu da Churachandpur amsung Kangpokpi gi mahirui sing virtual kuthangda saruk yakhibuga loinana tongan ba district singdagi tribal mahirui sing saruk yakhi CMY Khemchana amadi TAN Hills ki Additional Chief Secretary Vivek Kumar Waiganna ST mahirui singi yaifana naba tawriba thabak singi matangda mahirui singna hanglakpa wahang singi paukhum piki toromadu da virtual gi kutangna saruk yakhiba deputy chief minister Nemchak Kipgen hai Manipur lengangna aphaba tribal mahirui sing support tawbinaba wafam kaya phongdoki loinana CM Khemchan nasu scholarship ki senpam mahirui singda matam chana phangandriba asigi matangda yengsingani haiki West Bengal da akanba nongnai nungsit chilakpada capital city Kolkata yauna South Bengal gi mafam karada mioi taret sire nongnai nungsita maram oraga train amadi flight service da chauna apanba tokan ki nonglai nungsita yum ninkhairakpaga loinana braja tarakpadagi mioi taret sikhibani South Kunmari Parganas North Kunmari Parganas Howrah Guli Pasim Medinipur amadi Rulia district da nonglai nungsitka loinana Laikidraba singi imung manungda state langangna lupa lak mari ex gratia pirigani lauthokre nonglai nungsitna transport system da chauna akaiba tugun kiba loinana Netaji Subhash Chandra Bose International Airport ta ising thumjilakpadagi plane kaya murum panduna laiki upambi kaya turaktuna rail lambi thingkibadagi railway service ta chu chauna apan mathoki state langangna oirakliba pimasigi matangda mathau taba thabak thoramsing lokhat hananaba forest environment amadi municipal department gi miyutsing yauna special committee ama sengkre hari Myanmar gi president U Min Ong Haleng numit mangani gi kongjata India da thunglare luchingbasine India da lairingai da lebak ani gi marakta lalol itik connectivity border security amasung defense ki lamda mateng pangnana bagi matangda wari sanagadori Ong Halena gaya da hana thunglaki loinana Mahadbodhi loisangda chatki Madugi tungda numidang wairam New Delhi da thunglagani Myanmar gi luchingba aduna lakpada tongan ba cabinet minister sing senior official sing amadi business leader kayasu loina rakhi mahangna prime minister Narendra Modi ngasi unaduna tongan ba hiram singda lebak ani gi mari phagatana bagi matangda wari sanagadori business forum amadasu saruk yaduna yumlona ba lebak ani gi marakta lalol itiki oiba mari phagatana bagi matangda su khanagadori June anida Mahangna Mumbai da chatuna industry gi luchingwa kayamurunga unaduna wari sanaragani hari Makha tarakpa pawda state asigi law and order amasung security gi pibam sing review tawbaga loinana state government na officially oina laukiba decision amagi matung inna state asigi VIP singda piramba security escort singi masing hanthanaba warep laukibaga loinana government na funding tawba foreign troops sing kakthatkre hari government ki warep asi chief minister Yumnam Khemchan singna preside tawduna mantri pukhri da leiba chief minister gi secretariat ahanba oina phomkiba cabinet meeting na lokibani official source ki matung inna state government na lokiba decision asi prime minister Narendra Modi na state government da officially oina appeal torakibagi matung innani hari phomkiba cabinet mifam aduda family welfare and development gi makada central government funding ga loinana auxiliary nurse amadi midwife post sam hombudra homdoi longnaba ayaba pikhibaga loinana government ki department singda recruit tognabagi damak haidoktuna leiriba tongan post singda apply tawkiba singda sahi ani relaxation piba hainasu approve tawki hari
Kokomigi meeting makada Imphal East ki Yangangpopi Bazar da sit-in protest pangthokre mifam aduda Yangangpopi Village Authority ki President Elangbam Syamkeshorna mifam mapu oikhi. Yangangpopi ki akoibada leiriba kolsing Yangangpopi Thamnapopi Sanasabi Saijangi masing yamlaba imaibel singna mifam adu saruk yakhi. Mifam aduda Yangangpopi Village Authority ki Secretary Sagolsem Indrajitna nungi oiba wakalot piraduna aikoi amata oina punsinduna lal asi tengna minasi haiba wapam thamki mifam aduda Kokomigi convener Yumkhaibam Surjit Kumarna haikibada India gi interest da thabak tawrabasu Manipur gi oiba wakalonda India lengakna yengdre India gi proxy war na aikoi kham tengna warabani tampakta lo leirabasu singdadi lo leite Yellow Purup Singh Amata Oina Thamoi Sengna Punsinduna Amata Oina Leminarasi Central Force Singna Tumina Yengduna Lairaba Matam Asida Aikoigi Ima Ibil Singna Lala Sida Asoba Tawdang Lauri Manipur Kaina Naba Chatarakliba India Lenga ke proxy war gi mayokta Aikoi Punna Leminasi Haiba Wafam Supongdoki Illegal immigrant singna lebak asigi demography da ahongba lakliba asi yengsinaba high level committee semlabasu Manipur gi oinadi midyeng sangba thabak lokhalakani haibagi thajaningai leiti haina Meitei Tribe Union MMTU na phongtorakli Manipur Press Club da pangthokiba pawgi mifam amada MMTU gi secretary organization takilambam parijat na mataki wapam asi phongdokladuna hai India lengakna lokhalakliba khongthang asina Myanmar dagi Manipur da sangsil lakliba illegal immigrant sing asi khandok gi thabak tawrakani haibagi thajaningai oide India lengakna illegal immigrant hairaga Bangladesh ki changsilakpa Bangladeshi Muslim khaktamak mijeng thamli lamdamasida miyamna NRC tawduna mitop khandoknaba changsilakleba inai tanakraba ihau asibudi haujik phawbada tadana nathaiduna thamlaga Bangladesh dagi changlakpa Muslim khaktada mijeng thamlaga thabak paikalakpa manba asidi yamna laibak thiba amani India gi CAA Risingani Taramapal Chanaba Hokiba Matamda, India the Gitchiba Hindu, Sikh, Buddhist, Jaina Singbasing, India da Halaknaba, Halakba, Yagani, Haikarabazu, Ekasiki Makada, Manipur the Gitchiba, Bangladesh, Myanmar the Ladiba Mate Singbudi, Manipur the Halakpa Yagani Habagi, Zapchaba Mayek Singbo Wapam Yaukide. Jammu and Kashmir ki Pahalgram da Mamang Sahida Etek Tokraba Matung, Sahi Asigi Metramapal da Mitop Sangsilakpa Sing Khandoknabagi Akanba notification Thoki. State Union Territory Singda Task Force Sing Semnaba Kangalakpa Laiki Adubu Manipur dadi Masi Tabak Oina Pangthukpagi Mami Amata Takide Loinana Handak Union Home Minister na illegal immigrant ki problem chawna leriba state singi Chief Minister Singi Mifam Kaubudasu Manipur ki Chief Minister Kaurakhide Home Minister ki Mifam Adu West Bengal Assam Tripura Khaktagi Chief Minister Singa Wari Chanaki Haina Supongdorakli Manipur Civil Service Exam Prelims Lisingani Kunithoi Pangtoknabagi Damak Ing Lisingani Kunithoi gi December 3 thokiba notification adugi note 1 da palliba wafam haibadi disabilities ki reservation asi mari leinaba disabilities ki chada nefudagi tadaba miyoi singi oigani haiba wafam asigi wangmada amadi the Rights of the Person with Disabilities Act Lisingani Tarataruki Section 2 R gi wangmada Churachandpur dagi Zeri Lalharthang Bungpui Kauba Miyoi Ama Haukiba April Kunganithoi da MPSC na Lauthukiba result adugi merit list ki serial number 195 da hearing impaired category da khalakibaga loinana May 18 da thokiba notification amagi matung inna mahakpu hearing impaired category da MCS Grade 2 oina khalakpasi khwaidagi laibak thibani masigi matangda kupna thigatnaba KSA na MPSC gi mari lenaba official sing amadi Manipur lenga ki mapamda demand tauri lup asigi cherol asina makata na hai hearing impaired category da khankiba Jerry Lalhathang Bungpui hariba misak asigi disabilities certificate asi scrutiny tawbagi mathakta mahaki medical examination nongna tawgadabani hariba miyoi asi English ngani kunmari da UPSC na lawduna pangthokiba civil service exam fawkiba miyoi amani adubu civil service examination rule lisingani kunmari gi matung inna medical examination tawba mathau tabadagi Delhi da leiba Sabda Jarga Hospital da medical examination tawbada mahaki disability percentage asi suramdabadagi AIMS Hospital gi benchmark disability panel amana nauna remedical
ꯔꯤꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯈꯤ ꯑꯃꯗꯤ ꯃꯗꯨꯗꯁꯨ ꯃꯍꯥꯛꯀꯤ ꯗꯤꯁꯑꯦꯕꯤꯂꯤꯇꯤ ꯄꯔꯁꯦꯟꯇꯦꯖ ꯑꯁꯤ ꯆꯥꯗ 90 ꯁꯨꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯤꯔꯤ ꯂꯥꯜꯍꯥꯔꯊꯥꯡꯅ ꯑꯄꯤꯜ ꯑꯃꯨꯛ ꯆꯠꯄꯗꯒꯤ ꯑꯥꯔꯃꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯦꯐꯤꯂꯦꯠ ꯗꯤꯁꯑꯦꯕꯤꯂꯤꯇꯤ ꯃꯦꯗꯤꯀꯦꯜ ꯕꯣꯔꯗꯅ ꯔꯤ-ꯑꯦꯛꯖꯥꯃꯤꯟ ꯇꯧꯕꯗ ꯃꯍꯥꯛꯀꯤ ꯗꯤꯁꯑꯦꯕꯤꯂꯤꯇꯤ ꯄꯔꯁꯦꯟꯇꯦꯖ ꯁꯨꯡꯁꯨ ꯁꯨꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯗꯦꯜꯂꯤ ꯍꯥꯏ ꯀꯣꯔꯠꯇ ꯋꯥꯀꯠꯄꯗꯒꯤ ꯋꯥꯌꯦꯜ ꯆꯠꯊꯔꯕ ꯇꯨꯡꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯥꯒꯁꯠ 6ꯇ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯗꯦꯜꯂꯤꯅ ꯑꯣꯔꯗꯔ ꯑꯣꯏꯅ ꯇꯥꯗꯨꯅ ꯃꯦꯗꯤꯀꯦꯜ ꯕꯣꯔꯗ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯅꯧꯅ ꯇꯧꯅꯕ ꯍꯥꯏꯕꯗꯒꯤ ꯅꯧꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯕꯗꯁꯨ ꯃꯍꯥꯛꯀꯤ ꯗꯤꯁꯑꯦꯕꯤꯂꯤꯇꯤ ꯄꯔꯁꯦꯟꯇꯦꯖ ꯁꯨꯗꯕꯗꯒꯤ ꯀꯦꯁ ꯑꯗꯨ ꯗꯦꯜꯂꯤ ꯍꯥꯏ ꯀꯣꯔꯠꯅ ꯗꯤꯁꯄꯣꯖ ꯇꯧꯈꯤꯕ ꯂꯩꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯖꯦꯔꯤ ꯂꯥꯜꯍꯥꯔꯊꯥꯡ ꯕꯨꯏꯄꯤꯡꯅ ꯁꯤꯖꯤꯟꯅꯔꯤꯕ ꯗꯤꯁꯑꯦꯕꯤꯂꯤꯇꯤꯁꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯁꯤ ꯀꯨꯞꯅ ꯊꯤꯒꯠꯅꯕꯒꯤꯗꯃꯛ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ KSAꯅ ꯑꯄꯤꯜ ꯇꯧꯔꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯗꯤꯁꯑꯦꯕꯤꯂꯤꯇꯤ ꯄꯔꯁꯦꯟꯇꯦꯖ 40% ꯁꯨꯗꯅ MCS ꯒ꯭ꯔꯦꯗ 2 ꯈꯜꯂꯛꯈꯤꯕ ꯑꯁꯤ ꯑꯆꯧꯕ ꯁꯦꯟꯖꯥ-ꯊꯨꯝꯖꯥ ꯅꯠꯇ꯭ꯔꯒ ꯃꯈꯜ ꯑꯃꯒꯤ ꯂꯧꯇꯨꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯊꯤꯒꯠꯅꯕ KSAꯅ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯄꯥꯎꯗ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯠꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯌꯥꯋꯜꯗ ꯁꯔꯨꯛ ꯌꯥꯔꯝꯕ ꯏꯝꯐꯥꯜ ꯏꯁꯀꯤ ꯀꯩꯕꯤ ꯈꯨꯜꯂꯦꯟꯗꯒꯤ ꯅꯤꯡꯊꯧꯈꯣꯡꯖꯝ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯃꯩꯇꯩ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯔꯥꯡ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯃꯁꯥꯒꯤ ꯆꯍꯤ 63 ꯁꯨꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯈꯣꯡꯖꯝ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯝꯈꯤ꯫ ꯃꯍꯥꯛ ꯏꯪ 1992ꯗꯒꯤ 1938 ꯐꯥꯎꯕ ꯎꯌꯨꯝꯄꯣꯛ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯄ꯭ꯔꯙꯥꯟ ꯑꯣꯏꯔꯝꯈꯤ꯫ ꯃꯍꯥꯛ ꯔꯤꯡꯒꯣ ꯌꯨꯊꯤ ꯀ꯭ꯂꯕ ꯀꯩꯕꯤ ꯍꯩꯀꯛ ꯃꯄꯥꯜꯒꯤ ꯐꯥꯎꯟꯗꯔ ꯄ꯭ꯔꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯝꯈꯤ꯫ ꯀꯩꯕꯤ ꯍꯥꯏꯁ꯭ꯀꯨꯜ ꯂꯤꯡꯈꯠꯄꯗ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯃꯇꯝ ꯁꯥꯡꯅ ꯃꯦꯅꯦꯖꯤꯡ ꯀꯝꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯁꯨ ꯊꯧ ꯄꯨꯔꯝꯈꯤ꯫ ꯁꯑꯣꯝꯕꯨꯡ ꯍꯥꯏꯁ꯭ꯀꯨꯜ ꯂꯤꯡꯈꯠꯄꯗ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯄꯧꯔꯥꯕꯤꯗ ꯂꯩꯕ ꯂꯝꯖꯤꯡ ꯃꯩꯔꯥ ꯆꯤꯟꯗꯝ ꯁꯪꯂꯦꯟꯒꯤ ꯃꯇꯝ ꯁꯥꯡꯅ ꯆꯦꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯝꯈꯤ꯫ ꯃꯁꯤꯗ ꯏꯔꯥꯕꯠ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯠꯀꯤ ꯐꯥꯎꯟꯗꯔ ꯄ꯭ꯔꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯝꯈꯤ꯫